Chahi kun mathoirom Suraba, Manipur dagi Nupi ama, Karnataka da Mangkhre. Haukiba tang kun marida, Manipur gi Thobal district dagi, Brahmachari mayum Jeris Devi kaubi Nupi ama, mapam khangdana Mangkhre. Bangalore Manipur Student Association gi mahut senduna, Facebook page Naga Hills na, share tawrakiba post amagi matungin na de, Nupi asi tha kharagi mamangda, Karnataka dagi, Boboy Allies Muhammad Iqbal kauba amaga contact tawduna lakhiba nei Jeris asi Bangalore ge private company da thabak tawbani haiba Muhammad Iqbal kauba amaga Facebook ta khangna rakhiba nei social media da tha khara chatting wari sanaraba matungda Jeris asi Bangalore laktuna makpu unanabagi damakta flight ticket ama book tawkhe masigi matungina hokhiba November 13 da Jeris na mahakki imung manunggi miyoy amata Pau piramdana Mumbai da Iqbal unanaba mayum thadokhiba nei numit adudagi Jeris ki imung manungna victim masiga pau phaunaba phangkhidre mahakna paikhiba mobile adudasu contact tawba ngamkhidre mahakki location iroiloina trace tawkhiba si hokhiba November 15 da Karnataka ge Darwata leiba AFS Hazra Palace Marius Hall amagi manakta nei Jeris mafam khangdana mangkhiba Kidnap tawkhiba siga mari lainana Thobal Police Station amasung Darwat Police Station da complaint case ama register tawkhre missing report aduda Jeris na Iqbal ga Facebook ta set tawduna mahaka unanabagi damak flight ticket tharakhibagi warol sing adusu ningthina palle Darwata lairiba Manipuri singna victim asi phangna bohonabada mateng pangbiyo kanagumana nupi macha asi lambi gi nakalda Railway station da natraga jaga amada laiba urabade manak nakpa police station da natraga helpline number 60093458669 da pau pibiyu haire Sangai festival gi yenglaga November 18 masung kuntra da suti tangkhai tharaga nei Manipur sahi tara gi manung da khwaidage pamnaba tourist destination oiga nei Chauhan Sangai festival gi yenglaga lamda masigi miyamna Kumay asibu mapung phana saruk yaba phangnabagi damak tha asigi kunmapan amasung kuntra da Manipur da chalairiba loisang khudingmak half holiday oiragani haina Manipur ge CM birana laukthokre wafam ase ngarang sangai festival ga mari leinana Baiga Chandra open air theater da pangthokiba cultural show hogdokpagi thoram da phongdokhiba nei Madhya Pradesh ki chief minister Shivraj Singh Chauhan su saruk yaduna pangthokiba thoram adu da N birena makhata na hai Handak sangai festival manung asida external affairs minister Jai Shankar donor minister Kishan Reddy na chingba center gi lusingba sing laklamme maduda Manipur gi oiramliba phibam asida nungaiba phongdok naramkhe loinana Kishan Reddy gi maike dage marging polo complex amasung sangai ethnic park semganaba lupa crore lising ama kaitharlaga nei athuba matamda che idaklo haina khangalakpa leire haikhe Thauram aduda wangang laduna Madhya Pradesh ki chief minister Shivraj Chauhan na hai Manipur ki chief minister Nongthongbam Biren ge asanba midyeng da paikhaliba thabak sing ase singtha ningai nei Manipur asi lakadoriba chahi tara asida India gi oina lamkoiba singna khwaidagi pamnaba mafam ama sungsoi soidana oiga nei hanadagi hona Madhya Pradesh amasung Manipur ani asidi afaba mari lainaduna lakliba nei Makata nasu pangbaya ba mateng adumak pangnakhiga nei Manipur gi mahiroi kaya Madhya Pradesh ta mahi tamduna leire makhoi da khudong thiba mata nangdana ba mahaki maikei dagi akhana ba minjeng changa nei maram asina Manipur gi mama mapa oiba singna mi pai ba tawbiga no India gi khwaidagi modpa turel singi manung chalamba Nambul turel gi sing sizinna ba yare Imphal mayol makta da fauduna chaliba Nambul turel ase India gi khwaidagi modpa turel singi manung chanduna Central Pollution Control Board ki priority 2 ge manung chalamba du akan bamong da sengbage thabak sathaba made scientific treatment kaya marum tawbadage priority 4 da hantharaktuna turela sigi sing sizinaba yabagi thakta leire Sarjubala Manipur gi ahanba professional boxer oire Manipur gi maming leraba boxing sanaroi Sarjubala boxing da foreign gi promotion da Sign tawba ihan hanba Manipur gi professional boxer oire TAF 2022 amasung FICCI gi Indian Sports Award ta linthoi chanambam yaure TURF 2022 amasung
FICCI gi Indian Sport Award ta Avani Lekhara Antim Panghal amasung Linthoi Chanambam yaure. Aroi bada tabiri bapumnamakpu thagatjare.